ꯐꯥꯕꯒꯤ ꯁꯛꯇꯝꯗ ꯉꯥ ꯐꯥꯕꯒꯤ ꯁꯛꯇꯝꯗ ꯍꯩ ꯄꯣꯠ ꯄꯥꯎꯃꯤꯁꯤꯗꯤ ꯂꯨꯅꯤꯡ ꯆꯠꯂꯝꯕꯅꯤꯅ ꯍꯥꯏꯕ ꯂꯨꯅꯤꯡ ꯆꯠꯂ ꯂꯩꯔꯝꯕꯅꯦ ꯑꯗꯣ 이신님 뭐? 아, 나는 우리 많이 기지. 나 오메도 그 불합 많아 진짜. 루도 짱 그다음에 시키는 되는 되잖니 아니 아이. 시가봐 시 짱 사봐 시부터 영 들어가 아디니 해. 아디니 나이나 라이리 하자. 찡어 Gabi maru gabi khang ke le 이만인검다 막 인내랄게 이제 비가마 건글라 레이히바. 부엄든 한 뜯어 오버도. 남이 툭다나. 아좀 용. 망그라봐 아도 아이라 부쳐 봐 direct Leikhiba. 아도 라이 바이야. Jogai 근데 가이서 오면 되잖아. Bye. Bye. Lemfu yam ꯐꯖꯅ ꯁꯥꯠꯂꯤ ꯂꯐꯨ ꯂꯧꯎꯅꯤ ꯁꯤꯁꯦ ꯁꯤꯒꯤ ꯄꯟꯁꯤꯒꯤ ꯃꯅꯥꯛ ꯅꯛꯄꯗꯅꯦ ꯃꯣꯏꯅ ꯁꯤꯠꯂꯒ ꯉꯥ ꯐꯥꯔꯤꯁꯦ ꯃꯣꯏ ꯑꯉꯥꯡ ꯑꯍꯨꯝ ꯃꯔꯤ ꯉꯥ ꯐꯥꯔꯤꯁꯦ ꯁꯤꯠꯇꯣꯛꯑꯒ ꯐꯥꯔꯤ 좀 돌아봐 보자. 알려고 나고. ꯄꯥꯠ ꯃꯈꯥꯗ ꯊꯥꯕ ꯍꯪꯒꯥꯝꯅꯤ ꯃꯣꯏ ꯄꯜꯁꯤꯗ ꯂꯐꯨ ꯑꯋꯥꯊꯕꯤ ꯑꯇꯩ ꯑꯇꯩ ꯍꯩꯔꯥ ꯃꯌꯥꯝ ꯑꯃ ꯄꯥꯜꯂꯤ ꯑꯀꯣꯏꯕꯁꯤꯗ ꯁꯤꯅ ꯃꯣꯏ ꯉꯥ ꯊꯥꯗꯔꯒ ꯉꯥ ꯃꯆꯥ ꯌꯣꯛꯄ ꯑꯆꯧꯕꯁꯨ ꯑꯗꯨꯝ ꯐꯥꯕ ꯖꯒꯥꯅꯤ ꯃꯣꯏꯁꯦ ꯐꯖꯈ꯭ꯔꯕ